Masibu Mangan and Nabagi Torquadun about Homadubu Yaninda Pondotuna Pundi Punipani Liang Yuba Yang Mapung Paba Yang Bien the Wiki Kolama Hokiba Pundi Punipani Matamadu Damiana Pondokriba General Strike Adugi outcome Miamna Kamdona General Strike Adubu support a wiki way support of Kibage Hibasi Miamna Luena Nakra Matunda Aduyamna Miamna Huptana Apung Pana Pangtokraba General Strike Adugi Manung Sida State the City Magi responsible Oriba Governor Amadi Mahaki Makada President Rulgi Manung Delaiba Administration na Adungulaba State the City identity da Adu Hagna Ikai Piba Tawam Chataki Badu Lamdam City Miam da Leba Masida Soigre Apoimadum di Soigre Hibasi Hayu Hibasi Puni Pansi Manung the Hayu Yada Vashina Makwesi Anam Kanba Natragana Manipur Miamgi Hauri Pien the Bam the Leba City Ladiba values leba sigi leiba magi kai khumna badubo thosada manba thoida manba adumba thongama chathabani haidana manipur miyamna lobo lenana hairu policy makoina toroktre hairaga khoi miyamna tokpa yaba adumlo pibam mama yasanna ba yaba thimjannaraga tokpa yaba adumlo pibam mama oidaba leba sigi mingda leba sigi maleba sibu Anthana Yingba, Tosadaba, State City identity is good challenge to Ba Tom Tosilama Wikibanina, Masi Makwina Yamda, Leba Sida, Shoikre, Lankre, Habisi, Hiden Lucian Baya, the Vaporamo Wibanina, Miam Su, High Vaporisi, Unipan City Manu, the Taroktrabanina, Konya Makatana, Akan Konjan, Samson and Nabigam, the same Saduna, Wilwere, Masi, around the Horogai, Miam Yuba. Choba, Kopomigi, Tongan Balup Singi, Lucimba Singh, Advisor Singh, Executive Committee, Consultative Committee, Government Body Members in Yauba, Tongan Bamifum, Pangtok Matunda, the Koi Makataba, Johnson Gadaba, Kunjang Singi, Warep Miamma, Quilominare, Yan Hanbada, Manipugi Governor, Punipani Miam, Kanba, General Strike, Asida, Kaim the Toshadana, Tuminale, Toki Vasina, Maram, Werakanda, Mahana. Miyamna taliba demand maruena Manipur miyamda thokriba thodu si soigre lankre haidana haibam thopadu haidana leiba sina maram oiraga Manipur governor si Manipur miyamna ngasi khudaktagi maki mathakta boycott tawre haidana yan hamde koi lauthokchari haiba boycott si gi manung channa tongan ba public civil cultural amadi miyam tin ba mafam singda mahak yawa function singda Manipur miyamna saruk yabiroidabani Mahak Yawada Thorum Singh Miam, Sibiroidabani, Government Taukuba, staff with Taragasu, Masagi, Maribaki, Ming Nasibu Kaikunda, Pibanam Daba, Luchingba, or Madugi Authority Dugi, Damokta Queen of Quichin Chenamagi Damokta, Torang, Toshil, Tabok Torumda, Making Pamba, Saru Yanana Wiki Kaikunda, Pinano, Maram Electric, Adanamasi, Miamna, Mahak Yawa Thorum Singh the Saru Yabidaba. Mahak Yawada Thorum Singh Sindaba, Mahanam, Hairu Wafam Singasi, Handokana Miamda, Soik Visinasi Soikre, and a Haiti Povudi, Matam Kaptana, Mahak Chibuko Tore, Hadana, Miamna, Yakutri, Alice Subada, Hayindagi Horakanda, Makai Degi, Miam Singna, Manipur Governor, Apology to Yadan Lady Basa, Miamda, Manipur Governor, Apology to Wudabani Haiba, Kola Sigal Luenana, Miam Yuba. Kongjang Singh, Kongchat Singh, Changakanda, Manipur Governor Gi, Gate Tamna, Manipur Governor Gi, Tongjin Tamna, Changakanda, Mahaki Mafamda, Maki Manana, Tadri Hawa, Miamna, Manipur Gi, Miamda, Governor Apology to Wudabani, Manipur Governor Apology to Wudabani Haiba, Kolao Si Lauvirakanda, Maikai Degi, Pendra Miamna, Lapirakanda, Razbavani Gate Tamna Lapiraga, Miam Puna Kongjang Tangan in the sea Haiba, Wafum Si Tamjari. Masiga iroinana Maikai da Labiriba Miyamna Isai Shagi Irekai Iramdam Mafam Singda Lambi the Topira Tuna Sidin protest Mairagi rally Adegi Kwigi Tongan ba Kwigi mass protest human change semba
asina chingba loina na district ki miyamna district ki authority singda DC office singda district administrator singda chambira kanda governor na apology tawgadabani haiba demand asi yauba memorandum sing DC da pishin biba mari lenaba ekoi demand sing mapungwena Manipur ki governor na miya Manipur da apology tender tawgadabani incompetent administrator oiriba ekoi ki DGP security advisor chief secretary sing resign tawraga makhoi lamdam asidagi moina puri thabak sing asi thadoga atopa mafam da chakhigadabani miyamna reject tawraba adumlaba ngarang nahan phongkiba governor na apology tawgadabani haiba demand asi yauba memorandum sing DC da pishin biba mari lenaba ekoi ki demand sing mapungwena Manipur ki governor na miya Manipur da apology tender tawgadabani incompetent administrator oiriba ekoi ki DGP security advisor chief secretary sing resign tawraga makhoi lamdam asidagi moina puri thabak sing asi thadoga atopa mafam da chakhigadabani miyamna reject tawraba adumlaba ngarang nahan phongkiba inquiry committee gi adumlaba committee adu chanabe yaroi madugi mahutta independent inquiry committee ma inquiry commission of inquiry act ki makhada retired judge session judge natraga high court judge amana chair loroga adumlaba committee ma gi makhada ina tijanna ba thabo pakakadabani chief secretary na masana mai mathakta chathagadawi inquiry do masa magi makhada leba subordinate officer amana inquiry to hon mai miyam minamba miyam sibu usitaba manba thawamani aduna high inquiry gi initiative asisu independent inquiry wena tawgadabani aba wafam asi chathagadabani adui makha tarakpada ekoi gi khongjang sing asi hayeng khaktanate nungti gi maigai de le miyam singna isa gi arrangement fajana tawgira kanda kokomi isnau singapore pawminara kanda mathau taba madugi wafam sing bab taminara kanda khongjang sing asi lepa kamba leitana hairiba governor chief secretary DG amadi security advisor singi mathakta miyamna taliba demand sing asi pangdri bhawa leptana khongjang chamjin minana bagi thabo paikaminasi masigi manung channa ekoi gi president rule asi makha da leriba maruena central government gi office sing asi mapungwena masidesda ekoina exam tawgadaba saruk khara mapungwena ekoi gi mahilosang sing adagi ekoi gi sports health bank amadi postal service loina essential service ta reflect over central government ki office nataba atoba central government office asisu boycott tawgi khongjang changjin gadabani hairiba masigi khongjang sing asigi saruk manung channa central government ki office asisu koi makoina yamda taliba demand sing asi pangdri bhawa boycott tawgi thabo asi changjin mina gadabani aduga security advisor DGP chief secretary hairiba makhoi sing asina mafam asidagi resign tawga to mafam amda chattaba yadaba pibam yam ama leigrabani makoina asimulba chathaliba thong sing asina maram moira kanda chathagadabani aduga miyamna taliba demand sing asi law ga changjang bigadaba mafam singna raj bhavan gi adumlaba maha gi gate asida ekoi governor unabagi mathau tade magu unaraga wari sabagi tangai phaba kaim le tangai phadaba kaim leite mahana yan hanbada unagada wari sagada puno mase manipur miyam da thokriba thogo sigi man responsibility du lawra kanda madu soigre lankre habisi han hair matungda miyam unabagi thobok chathabi bi ai aduna tagadi miyam na governor unabagi thobasi ekoi lepa aduga magi gate changaga khongjang changjin biba central government office sing asisu madugi manam ta changa kanda miyam na maduda ekoi boycott tawba khongjang changjin ba district headquarters ki koi leriba office sing da district ki miyam na khongjang changjin lakanda memorandum piba memorandum di mapung ba warol di governor na apology tender tawbi demand tawba DGP chief secretary amadi security advisor na resign tawna bagi maram sing piraga makoi bu resign tawna ba memorandum sing da pressure demand tawba ai bo wafam sing asi changjin baga loina goal tabi gi thogo manipur gi miyam na accept tawba songa moidaba thogo asi kamdong thoki habagi explanation nama leba asi gi leba india government gi side gi miyam da atubada thogo asi kamaina kamdong na kari thokno habisi gi chapchaba official of explanation ma yang thuna thorokada bani aduga inquiry commission gi changjan doriba sanna riba lauthokriba inquiry committee simadi
ꯆꯠꯅꯕ ꯌꯥꯔꯣꯏ ꯃꯁꯤ ꯈꯨꯗꯛꯇ ꯀꯦꯟꯁꯦꯜ ꯇꯧꯔꯀꯥꯟꯗ ꯏꯟꯗꯤꯄꯦꯟꯗꯦꯟ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃ ꯑꯊꯨꯕꯗ ꯔꯤꯇꯥꯌꯔ ꯖꯁ ꯑꯃꯅ ꯍꯦꯗ ꯆꯤꯌꯔ ꯂꯧꯔꯀꯥꯟꯗ ꯁꯦꯝꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯆꯪꯁꯤꯟꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯈꯥ ꯇꯥꯕꯗ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤ ꯃꯥꯏꯀꯩꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯏꯁꯥ ꯏꯁꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯛꯇꯝ ꯀꯟꯅꯅ